Jiribamda kuki kulai paibusing na landarakre, CRPF ki personnel ama yauna kuki ama sire, State Force ani sokle. Jiribamda kuki kulai paibusing na maitai singda leptana satharakiba ki manung chana. Ngasisu Jiribam district ki manung chanba mongbung maitai khulda kuki kulai paibusing na attack satharakpada CRPF ki personnel ama laikidre. State Force ki personnel ani asok apan nangle. Security Force na handuna kapada kuki kulai paiba ama sire hairi. Kuki kulai paiba singe attack ta laikidraba CRPF ki personnel adudi Bihar dagi Ajay Kumar Jaha chahini fuhum doi kawi. Maha ki laibakta nomai maruna panbadagi mafamadumakta da laikidabani. Aduga Security Force na handuna kapada laikidraba kuki kulai paiba adugi mamingna Thangboy chahi kun kawi. Apok pagi mamingna ngaunu kawi. Laifam Jiribamgi mogbung kuki khuldagi ni hairi. Thogdogadu da soklaba State Force ki personnel ani aduna Jiribam Police Station ki SI Romendro madi Jiribam District Police ki Commando Moirangthem Robindro ni Makoi anima ka hena soktabadagi khudong thiningai oidre hairi. Thogdoga sigi matang da press na phangba pau amana hai. Ngasi ayuk pung 8:30 rom tabada Saizangi area gi kuki kulai paiba singna mobung maitai khultamna afaba makhagi khulai sizinaduna attack satharakpani. Kuki kulai paiba singna satharakpa attack adugi paukhum oina State Force amasung Central Force nasu handuna nomai kapki. Nakalani gi marakta akanba muongda nomai kapna khibaduda CRPF ki personnel Ajay Kumar Jaha nomai maruna panbadagi mafam adumakta dalai khidabani. Aduga State Force ki personnel ani Robindro amasung Romendro khong amadi khut ki sarukta nomai maruna panbadagi asok apan nangkibani. Thogdogadu da Security Force ki personnel singna tongba tonganba gari amasu nomai maruna panbadagi akaya toi thokhi hairi. Thajaba yaba amagi matung ina ngasi kuthoknabadu da kuki ani amasu siramba yai hairi. Amaromda haukiba nongyai matung pung amarom tarakpa doida dokhalda leiba Assam Rifles ki camp dagi kilometer amarom tamak chatlaga leiba Farm Rest Club sakhangdaba singna mai tharamle. Thogdogadu gi paw hek phangbaga 38 suba Assam Rifles amadi Borobekra Police Station gi personnel singna mafam aduda changsinduna mai adu muthatkhi hairi. Ngasi Jiribamda kuki militant singna akanba moongda landarakhiba aduda CRPF jawan ama laikhidabaga loinana State Force asokapan nanglaba phawba kuki khulda State Force sangba yaroi haina Assam Rifles na thingbadagi AR amadi State Force ki marakta muknakhre hairi. MP Angomsa Bimol Akoijam social boycott toragani matam sangnadagi sawombungdagi sagolmang taba lambi sigi fibam ka hena sokpana maram oiraga hariba lambi sida lairiba club singa sigi punba body amana mari leinaba singda matam sangna taknaduna laklaba matung work program da hapiraktuna lambi si semba saba hauringai cheraga sida haukhiba tarik 12 da kaibi khulenda pangthokpa thorom amada MP Angomsa Bimol Akoijamna lambi sembagi sel lauthokre haina mahakna phongdokhiba wafam aduna maram oiraga miyambu samamnaba poalle lakliba tang 15 fawbagi manungda MP masana white paper amada karamba lambi gino amadi sel kaya lauthokrabage haiba miyam khangna puthokadabani maduna traba MP Angomsa Bimol Akoijam social boycott toragani haina sawombung sagolmang bia kaibi road welfare committee spokesperson L Joina phongdokre ahenba kuki militant sing Jiribamda sangsinanaba sem sakre hiai khomba news na thajaba yaba mafamdagi phangba paw amagi matung ina no manini sida khulai matik chana paiba kuki militants khara Churasampur district tagi Jiribam district lomda sangsin khre hairi maru oina Jiribam district ki Borobekra subdivision manung chana leiba lamtai khunau romda kuki militants singna maitai khulda landana ba changsilakpani hairi makhatana ahenba kuki militants sing changsilakna ba sem saduna leire haina pawasina makhatari